Zeliangrong United Committee Manipur Valley na Indian Constitution Ekai Khumnade Kabui Union Manipur Pawasi Kangleipaki Maira Pausi dagi lokhatjavane Zeliangrong United Committee Manipur Valley ki President Maivon Faumai na haukiba August 13 Manipur da fongba pausi kharada Kabui Amadi rongmai hairiba tribe asi amatane tongan ba tribe na ti haina lana lamjing na bawafam kaya phongba thengnare hairiba wafam asi yamna laina lowba chumde Wafam asidi Government of India ki Constitution bu Ekai Khumnadabani haina lawgani haina Kabui Union Manipur ki Publicity Wing na press ta thorokpa cherol ama na haire cherol asina hai the Constitution Scheduled Tribes ki makhada Kabui tribe asi ing kumjali singamaga chamapan yangkhai dage India government na sakhangduna Kabui tribe ki mapham chawna kanduna laikhravane adubu the Constitution Scheduled Tribes Order Amendment ki makhada January 2012 ta Rongmai tribe asi India government na anoba tribe oina sakhang bikhibane mataw asum na India government na Kabui amadi Rongmai asi tongan ba tribe oina sakhangduna laikhraba tribe ani asibu amatani hairibo wafam aside India government ki constitution bu Ekai Khumnadabani haina lawroidabagi maram laite haire cherol asina hai Indian constitution na Kabui tribe pu sakhangba matamda Kabui haiba khak sakhangkhe maram aduna amukasu han haijare hiram asida yenaningai oidre Maram aduna Manipur da khundariba jati pumnamaki mafamda Kabui Union na appeal tawjare Kabui asi asengba chumba mingne Imphal Amadi Bishnupur district ki mafam kaya Esing Thumjinkhre Pawasi Kangleipaki Maira Pausi dagi lokhatjavane ngahan ahing supaleptana sukhiba nong na maram oiduna Bishnupur district ki tongan ba mafam khara Esing ichaw mayokna re leptana sukhiba nong na maram oiraga ningthaukhong Bishnupur Thinungai Khoijuman Khulen na chawna singba mafam singda Esing ichaw mayokna duna yum kai kaya Esing Thumjinkhre Thinungai da saba thong ama Esing gi irai na sianthakre chawrakna yum chamagi mathakta Esing Thumjinkhre District Administration na sinduna khudaki oiba relief camp hangdokre Khoijuman Kwaksify da leva thong amagi nakal ge RCC var fit kuntra muk sang na kinthakre amaromda Imphal jiri lambi gi mafam kharada chingningkhairakpadagi lambi fauna khidre Nong khara hek subaga Esing ngaiak leitana Esing Thumjinfam ama oiriba singjamai waikhom laikai makha Kakwa mathakta leiba oil pump manaki main road sing Esing Thumjinkhre masida natana Imphal gi chekon konung mamangi lambi sing Esing Thumjinkhe Sagolban maino leiraki lambi sing Esing Thumjinbaga loinana yum kaya su Esing chawba yaure nakalamaromda Indian Meteorological Department ki matungin na ngasi Manipur yauna Arunachal Pradesh Assam Meghalaya amade Nagaland da akhakaraw yauna akan ba nong sugani haire